ꯌꯥꯝꯅ ꯂꯩꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯛꯇꯪ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯔ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯔꯤꯕꯝꯒꯤ ꯀꯂꯤꯅꯒꯔ ꯄꯥꯔꯠ 2ꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯖꯤꯔꯤꯕꯝꯒꯤ ꯀꯂꯤꯅꯒꯔ ꯄꯥꯔꯠ 1ꯗꯒꯤ ꯊꯣꯡꯒꯥꯇꯥꯕꯝ ꯁꯔꯆꯟꯗ꯭ꯔ ꯁꯔꯃ ꯏꯂꯤꯁ ꯅꯥꯎꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ.ꯑꯩꯆ. ꯖꯣꯏ ꯒꯣꯄꯥꯜ ꯁꯔꯃꯅꯤ ꯆꯍꯤ 49 ꯀꯂꯤꯅꯒꯔ ꯄꯥꯔꯠ 3ꯗꯒꯤ ꯂꯧꯇꯣꯡꯕꯝ ꯑꯅꯤꯜ ꯁꯤꯡꯍ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯏꯔꯥꯕꯠ ꯁꯤꯡꯍ ꯆꯍꯤ 95 ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯂꯝꯗꯥꯏ ꯈꯨꯅꯧꯗꯒꯤ ꯍꯧꯖꯤꯛꯅ ꯀꯂꯤꯅꯒꯔ ꯄꯥꯔꯠ 3ꯗ ꯂꯩꯕ ꯌꯨꯔꯦꯝꯕꯝ ꯁꯟꯖꯤꯠ ꯁꯤꯡꯍ ꯑꯄꯣꯛꯄ ꯋꯥꯏ ꯔꯣꯃꯤꯌꯣ ꯁꯤꯡꯍ ꯆꯍꯤ 30 ꯀꯧꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥꯔ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯂꯤꯅꯒꯔ ꯄꯥꯔꯠ 2ꯗ ꯂꯩꯕ ꯕ꯭ꯔꯤꯛ ꯐꯤꯜ ꯑꯃꯒꯤ ꯄꯨꯈ꯭ꯔꯤꯗ ꯒꯥꯔꯤ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯉꯁꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯀꯥꯔ ꯑꯗꯨ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯄ ꯋꯥꯐꯝ ꯃꯇꯥꯡꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯖꯤꯔꯤꯕꯝꯒꯤ ꯑꯦꯛꯁ AMSU President Sanjiv ꯌꯨꯔꯦꯝꯕꯝ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ